ꯊꯝꯒꯦ ꯇꯧꯔꯝꯕ ꯄꯥꯎ ꯑꯗꯨ ꯇꯝꯊꯣꯛꯄ ꯉꯝꯗ ꯆꯤꯝꯕꯥꯜꯗ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯤ ꯑꯣꯏꯅ ꯁꯤꯟꯊꯔꯛꯏ, ꯃꯈꯨꯠ ꯑꯗꯨꯅ ꯔꯥꯖꯀꯤ ꯀꯥꯗ ꯊꯤꯜꯂꯤ꯫ ꯑꯟꯖꯂꯤ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ, ꯄꯥꯕꯨꯡ, ꯏꯃꯥ, ꯑꯝꯇ ꯂꯥꯛꯑꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯟꯖꯂꯤ ꯃꯧꯄꯥꯒꯤ ꯀꯥꯗ ꯆꯦꯟꯈꯠꯂꯛꯏ꯫ ꯃꯌꯥꯝꯗꯨꯁꯨ ꯄꯨꯟꯅ ꯀꯥꯈꯠꯂꯛꯏ꯫ ꯄꯟꯆꯅꯨꯅ, ꯕꯨꯡꯉꯣ, ꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ? ꯁꯦ ꯍꯥꯏꯌꯣ ꯄꯥꯕꯨꯡꯗ꯫ ꯔꯥꯙꯦꯅ, ꯕꯨꯡꯉꯣ, ꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯔꯥꯖꯇꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯤꯠ ꯑꯗꯨꯗꯤ ꯄꯥꯡꯂꯝꯃꯤ꯫ ꯄꯤꯔꯥꯡꯇꯅ ꯊꯨꯝꯃꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇ ꯌꯦꯡꯂꯛꯏ꯫ ꯄꯟꯆꯅꯨꯅ, ꯚꯛꯇꯔꯥꯖ, ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯚꯛꯇꯔꯥꯖꯅ, ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦ ꯄꯥꯕꯨꯡ, ꯑꯗꯨꯒ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯄꯟꯆꯅꯨꯅ, ꯆꯠꯂꯣ, ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯣ, ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ꯫ ꯃꯃꯥ, ꯐꯤꯔꯣꯜ ꯌꯣꯝꯃꯨꯅꯦ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯔꯤꯕ ꯑꯇꯩ ꯑꯇꯩ ꯆꯦ ꯆꯥꯡꯗꯨ ꯍꯥꯞꯆꯤꯜꯂꯨꯅꯦ꯫ ꯊꯨꯔꯣ, ꯆꯠꯂꯣ꯫ ꯃꯌꯥꯝꯗꯨ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯁꯠ ꯁꯠ ꯇꯧꯅꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯒ ꯄꯟꯆꯅꯨꯒꯅ ꯔꯥꯖꯄꯨ ꯁꯧꯗꯨꯅ ꯄꯨꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯊꯣꯏꯕꯤꯅ ꯀꯝꯗꯧꯔꯤ? ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯥꯆꯤꯟꯗꯨꯗ ꯇꯥꯁꯤꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯁꯥ ꯑꯗꯨꯁꯨ ꯄꯥꯈꯠꯄꯅ ꯅꯤꯛꯂꯛꯏ꯫ ꯔꯥꯖꯁꯨ ꯄꯨꯊꯅꯕ ꯁꯧꯔꯒ ꯆꯠꯄ ꯍꯧꯏ꯫ ꯋꯥꯗꯤ ꯉꯥꯡꯗꯅ ꯊꯣꯏꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯀꯨꯝꯊꯈ꯭ꯔꯦ꯫ ꯄꯟꯆꯅꯨꯅ, ꯍꯥꯏ ꯁꯅꯥꯇꯣꯝꯕ, ꯑꯉꯥꯡꯗꯣ ꯃꯊꯟꯗ ꯉꯥꯏꯍꯧꯔꯅꯤ, ꯅꯪꯒ ꯂꯩꯃꯤꯟꯅꯔꯝꯃꯣ꯫ ꯁꯅꯥꯇꯣꯝꯕꯅ, ꯐꯅꯤ ꯄꯥꯕꯨꯡ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯀꯥꯆꯤꯟꯗꯨꯗ ꯑꯗꯨꯃꯛ ꯇꯥꯁꯤꯟꯗꯨꯅ ꯂꯦꯞꯂꯝꯕꯗꯒꯤ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯗꯗꯥ, ꯅꯪ ꯀꯩꯁꯨ ꯇꯧꯒꯅꯨꯀꯣ꯫ ꯑꯩꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯗꯗꯥ, ꯅꯪ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎꯀꯣ꯫ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ ꯗꯗꯥ, ꯑꯩ ꯉꯝꯃꯣꯏꯌꯦ꯫ ꯙꯥꯔꯥꯁ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯗꯗꯥ, ꯅꯪ ꯀꯩꯁꯨ ꯇꯧꯒꯅꯨꯀꯣ꯫ ꯑꯩ ꯙꯥꯔꯥꯁ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ꯫ ꯆꯦ, ꯆꯦ, ꯇꯥꯕ꯭ꯔꯣ? ꯆꯦꯆꯦ꯫ ꯊꯣꯏꯕꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯅꯥꯛꯇ ꯃꯤꯠꯂꯥꯎꯕꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛꯇꯪ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯊꯃꯣꯏ ꯑꯗꯨꯕꯨ ꯐꯥꯊꯔꯛꯏ꯫ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯆꯩ꯫ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯒꯤ ꯀꯥ ꯃꯆꯥꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯠꯂꯥꯎꯕꯤꯅ, ꯆꯦ, ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯆꯦ, ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯕ ꯃꯥꯜꯂꯦ, ꯏꯃꯣꯁꯅꯦꯜ ꯌꯥꯝ ꯑꯣꯏꯃꯟꯈ꯭ꯔꯦ꯫ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯆꯤꯜꯂꯨꯁꯦ꯫ ꯃꯤꯠꯂꯥꯎꯕꯤꯗꯒꯤ ꯕꯣꯇꯜꯗꯨ ꯂꯧꯗꯨꯅ ꯊꯣꯏꯕꯤ ꯏꯁꯤꯡꯗꯨ ꯊꯛꯏ꯫ ꯃꯤꯠꯂꯥꯎ, ꯀꯩꯗꯧꯔꯒꯦ ꯆꯦ? ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯄꯤꯒꯅꯨꯀꯣ, ꯄ꯭ꯂꯤꯖ꯫ ꯆꯦ, ꯇꯝꯃꯣꯏꯌꯦ, ꯄ꯭ꯔꯣꯃꯤꯁ꯫ ꯑꯩ ꯀꯞꯄꯦ ꯆꯦ, ꯆꯦꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ꯫ ꯑꯁꯦꯡꯕꯒꯤ ꯀꯞꯄ꯭ꯔꯅꯦ? ꯀꯞꯄꯦ꯫ ꯆꯦꯗꯤ ꯀꯩ ꯑꯣꯏꯔꯝꯅꯤ? ꯑꯇꯥꯕ ꯑꯩꯐꯥꯎ ꯀꯞꯄꯦ꯫ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯛꯄ ꯆꯦꯗꯤ ꯀꯩ ꯑꯣꯏꯔꯝꯅꯤ ꯈꯟꯕꯗ ꯑꯁ ꯑꯗꯨ ꯆꯦ, ꯙꯥꯔꯥꯁꯇꯣ ꯀꯩꯗꯧꯈ꯭ꯔꯒꯦ? ꯊꯣꯏꯕꯤ ꯃꯤꯠꯂꯥꯎꯕꯤꯒꯤ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯏ꯫ ꯆꯦ, ꯀꯩꯗꯧꯔꯒꯦ? ꯃꯤꯠꯂꯥꯎ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦ? ꯋꯥꯔꯤꯁꯦ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯩ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯦꯅꯦ ꯃꯤꯠꯂꯥꯎ꯫ ꯆꯦ, ꯅꯪꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ? ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ ꯆꯦ꯫ ꯍꯌꯦꯡꯗꯤ ꯍꯧꯒꯠꯄ ꯉꯝꯂꯔꯣꯏ, ꯇꯨꯝꯃꯁꯦ꯫ ꯑꯁ ꯉꯝꯅꯤ ꯆꯦ, ꯂꯤꯔꯛꯑꯣꯕ, ꯑꯩ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ꯫ ꯙꯥꯔꯥꯁꯇꯣ ꯀꯃꯥꯏ ꯇꯧꯈ꯭ꯔꯒꯦꯕ? ꯆꯦ, ꯅꯪ ꯗꯥ ꯚꯛꯇꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦꯕ? ꯃꯤꯠꯂꯥꯎꯕꯤꯒꯤ ꯋꯥꯍꯪꯗꯨꯗ ꯊꯣꯏꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯆꯦ, ꯍꯥꯏꯔꯛꯑꯣꯕ꯫ ꯐꯔꯦ, ꯇꯥꯔꯣꯀꯣ, ꯑꯩ ꯍꯥꯏꯔꯛꯑꯒꯦ꯫ ꯊꯣꯏꯕꯤ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯛꯏ꯫ ꯔꯥꯙꯦꯅ, ꯑꯩꯒ꯭ꯌꯥ, ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯔꯒꯦ? ꯑꯩ ꯕꯨꯡꯉꯣꯒꯤ ꯈꯟꯕꯗ ꯀꯣꯛꯁꯦ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯄꯟꯆꯅꯨꯅ, ꯇꯞꯊꯣꯛꯈꯣ ꯃꯃꯥ, ꯊꯤꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯁꯨ꯫ ꯔꯥꯙꯦꯅ, ꯍꯦ ꯏꯁꯣꯔ, ꯅꯪꯒꯤ ꯀꯔꯝꯕ ꯂꯤꯂꯥꯅꯣ? ꯑꯩꯒꯤ ꯏꯆꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯅꯅꯣ ꯑꯁꯨꯛ ꯇꯝꯊꯤꯕ ꯆꯩꯅꯥ ꯑꯃ ꯄꯤꯕꯤꯔꯤꯕꯁꯤꯕꯣ? ꯏꯍꯦ, ꯃꯃꯥ, ꯅꯪꯕꯨ ꯇꯞꯊꯧꯅꯦ, ꯑꯉꯥꯡꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯀꯣ꯫ ꯑꯩꯒ꯭ꯌꯥ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯞꯀꯅꯨꯅꯦ ꯅꯪꯕꯣ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ
ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯅꯣꯡꯗꯝ ꯃꯃꯥꯅ ꯇꯝꯕꯤꯔꯝꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯑꯁꯤ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯌꯦꯡꯁꯤ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯈꯤꯁꯤ ꯏꯆꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯕꯗꯤ ꯍꯥꯏꯍꯩꯔꯦꯅꯦ ꯅꯪꯕꯣ ꯏꯍꯦ ꯑꯉꯥꯡꯈꯩꯁꯨ ꯂꯥꯛꯑꯦ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯑꯉꯥꯡꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅꯦ ꯅꯪꯕꯣ ꯚꯛꯇꯔꯥꯖꯅ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯀꯃꯥꯏ ꯇꯧꯔꯦ ꯚꯛꯇꯔꯥꯖꯅ ꯎꯅꯔꯨꯔꯦ ꯄꯥꯕꯨꯡ ꯑꯗꯨꯕꯨ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯇꯣ ꯃꯦꯆꯤꯡ ꯑꯣꯏꯔꯝꯗ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯟꯆꯅꯨꯒ ꯔꯥꯙꯦꯒ ꯊꯃꯣꯏ ꯀꯥꯏꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯅꯩ ꯚꯛꯇꯔꯥꯖꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕꯁꯤꯗꯅꯤ ꯚꯦꯔꯥ ꯀꯥꯔꯤꯁꯤ ꯄꯥꯕꯨꯡ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯐꯪꯂꯝꯒꯅꯤ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯗꯣꯅꯔꯁꯦ ꯃꯦꯆꯤꯡ ꯑꯃꯠꯇ ꯑꯣꯏꯗꯦ ꯈꯪꯗ꯭ꯔꯦ ꯚꯛꯇꯔꯥꯖ ꯏꯄꯥ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯚꯛꯇꯔꯥꯖꯀꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯏ ꯚꯛꯇꯔꯥꯖꯅ ꯁꯅꯥꯇꯣꯝꯕꯅꯤꯅ ꯍꯦꯜꯂꯣ ꯁꯅꯥꯇꯣꯝꯕ ꯙꯥ ꯚꯛꯇ ꯑꯩꯅꯦ ꯊꯣꯏꯕꯤ ꯄꯟꯆꯅꯨꯒ ꯔꯥꯙꯦꯒꯗꯨ ꯉꯛꯅ ꯌꯦꯡꯅꯩ ꯙꯥꯔꯥꯖꯇꯣ ꯀꯃꯥꯏ ꯇꯧꯔꯒꯦꯕ ꯚꯛꯇꯔꯥꯖ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ ꯍꯥꯏꯌꯣ ꯙꯥꯔꯥꯖꯇꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ꯭ꯔꯣ ꯙꯥ ꯚꯛꯇ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯊꯣꯏꯕꯤ ꯔꯥꯖꯇꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯃꯥꯗꯤ ꯍꯧꯖꯤꯛ ꯇꯨꯝꯃꯤꯌꯦ ꯍꯣꯔꯦꯟ ꯃꯥ ꯍꯧꯒꯠꯂꯀꯥꯟꯗ ꯑꯩ ꯐꯣꯟ ꯇꯧꯔꯛꯀꯦꯀꯣ ꯊꯣꯏꯕꯤ ꯂꯥꯎꯈꯠꯂꯛꯏ ꯅꯣꯏꯅ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯒ ꯁꯨꯛꯇꯧꯁꯨ ꯇꯧꯔꯛꯇꯦ ꯗꯗꯥꯗꯣ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯌꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯗꯨꯅ ꯄꯟꯆꯅꯨꯅ ꯚꯛꯇꯒꯤ ꯐꯣꯟꯗꯨ ꯂꯧꯏ ꯏꯆꯥ ꯊꯣꯏꯕꯤ ꯊꯣꯏꯕꯤꯗꯨ ꯈꯨꯝꯗꯦ ꯄꯟꯆꯅꯨꯅ ꯅꯪꯒꯤ ꯗꯗꯥꯗꯣ ꯀꯩꯁꯨ ꯇꯧꯗꯦꯅꯦ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯈꯤꯕꯒꯤ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯌꯦ ꯄꯥꯕꯨꯡ ꯄꯥꯈꯠꯀꯅꯨꯗ ꯀꯩꯁꯨ ꯇꯧꯗꯦ ꯏꯆꯥꯁꯤꯗꯤ ꯄꯥꯕꯨꯡ ꯉꯁꯤ ꯗꯣꯅꯔ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯀꯃꯥꯏ ꯇꯧꯔꯒꯦ ꯆꯥꯊꯣꯏꯕꯤ ꯅꯪꯒꯤ ꯙꯥꯔꯥꯖꯀꯤ ꯃꯔꯥꯏꯕꯛꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤ ꯄꯟꯆꯅꯨꯅ ꯍꯥꯏꯔꯤꯕꯗꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯄꯥꯕꯨꯡ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨꯅꯦ ꯏꯆꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯕꯅꯣ ꯗꯗꯥꯒꯤ ꯗꯣꯅꯔꯗꯣ ꯑꯩ ꯑꯣꯏꯖꯔꯒꯦ ꯃꯁꯤꯃꯇꯪ ꯄꯥꯕꯨꯡꯅ ꯑꯌꯥꯕꯗꯣ ꯄꯤꯕꯤꯌꯣ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯟꯆꯅꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯊꯣꯏꯕꯤꯅ ꯄꯥꯕꯨꯡ ꯙꯥꯔꯥꯖꯀꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞ RH ꯐꯦꯛꯇꯔꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯁꯤꯗ ꯇꯦꯁ ꯇꯧꯔꯛꯑꯒꯦ ꯀꯔꯤꯒꯨꯝꯕ ꯆꯥꯅꯔꯝꯂꯕꯗꯤ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯤꯌꯣ ꯄꯥꯕꯨꯡ ꯄꯟꯆꯅꯨꯅ ꯏꯆꯥ ꯊꯣꯏꯕꯤ ꯏꯄꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯄꯥꯕꯨꯡ ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ ꯙꯥꯔꯥ ꯁꯤꯡꯗꯕ ꯌꯥꯗꯕꯅꯦ ꯄꯥꯕꯨꯡ ꯅꯧꯔꯤꯕꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯉꯁꯤ ꯑꯁ ꯄꯥꯕꯨꯡꯁꯦ ꯅꯨꯄꯥ ꯃꯥꯟꯗꯦꯍꯦ ꯄꯪꯀꯞꯇ ꯀꯞꯄꯦꯕ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯟꯆꯅꯨ ꯈꯨꯏꯔꯕ ꯆꯤꯝꯕꯥꯜ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯆꯤꯡꯉꯛꯏ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯏꯃꯥ ꯑꯗꯒꯤ ꯅꯪꯒꯤ ꯇꯥꯃꯣꯅꯕꯨ ꯌꯥꯔꯕꯣ ꯑꯩꯅ ꯌꯥꯔꯤꯁꯤꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩ ꯙꯥꯔꯥꯖ ꯀꯟꯗꯕ ꯌꯥꯗꯤꯌꯦ ꯃꯃꯥꯅꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯐꯔꯦ ꯍꯣꯔꯦꯟ ꯏꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯀꯣ ꯅꯕꯨꯡꯒꯁꯨ ꯑꯥꯗ ꯃꯔꯣꯜꯗꯣ ꯍꯥꯏꯔꯛꯑꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯄꯟꯆꯅꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯏ ꯚꯛꯇꯔꯥꯖꯅ ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯊꯣꯏꯕꯤꯗꯣ ꯃꯥꯅ ꯗꯣꯅꯔ ꯑꯣꯏꯒꯦ ꯍꯥꯏꯔꯤꯅꯦ ꯔꯥꯙꯦꯅ ꯍꯥ ꯏꯆꯥ ꯊꯣꯏꯕꯤꯕꯣ ꯚꯛꯇꯔꯥꯖꯅ ꯊꯣꯏꯕꯤꯅ ꯚꯛꯇꯗꯤ ꯋꯥꯈꯜ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯟꯆꯅꯨꯅ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯃꯦꯝꯆꯧꯕꯤ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯌꯥꯅꯤꯡꯗ ꯃꯆꯟꯒꯤ ꯑꯄꯥꯝꯕꯗꯨ ꯌꯥꯕꯗ ꯇꯥꯈꯤ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡ ꯔꯤꯄꯣꯔꯠꯀꯤ ꯔꯤꯖꯜ ꯂꯧꯕ ꯅꯨꯃꯤꯠꯅꯤ ꯔꯤꯖꯜꯇꯨ ꯎꯔꯕ ꯃꯇꯨꯡ ꯁꯅꯥꯇꯣꯝꯕꯅ ꯊꯣꯏꯕꯤ ꯅꯪꯒꯤ ꯙꯥꯔꯥꯖꯁꯦ ꯅꯪꯅ ꯀꯟꯕ ꯉꯝꯗꯣꯏꯗꯧꯔꯤꯅꯦ ꯌꯥꯔꯣꯏ ꯙꯥꯔꯥꯖꯄꯨ ꯀꯟꯗꯕ ꯌꯥꯔꯣꯏꯌꯦ ꯃꯦꯝꯆꯧꯕꯤꯅ ꯊꯣꯏꯕꯤ ꯇꯞꯊꯈꯣꯁꯦ ꯃꯃꯥ ꯙꯥꯔꯥꯖ ꯀꯟꯁꯦ ꯃꯥ ꯍꯤꯡꯗꯕ ꯌꯥꯔꯣꯏꯌꯦ ꯃꯃꯥ ꯍꯣꯏꯁꯦ
ꯑꯗꯣ ꯁꯤ ꯍꯣꯁꯄꯤꯇꯥꯜꯅꯦꯕ ꯃꯤ ꯂꯣꯏꯅ ꯌꯦꯡꯉꯛꯏꯁꯦ ꯊꯣꯏꯕꯤꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯗꯤ ꯇꯁꯦꯡꯅ ꯃꯆꯟꯒꯤ ꯐꯤꯕꯝ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯕꯤꯅ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯩꯗꯧꯁꯤꯒꯦ ꯊꯣꯏꯕꯤ ꯐꯣꯟꯗꯣ ꯄꯤꯌꯣ ꯍꯥ ꯁꯦ ꯀꯅꯥꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯅꯣ ꯅꯪꯕꯣ ꯙꯥꯔꯥꯁꯇ ꯇꯧꯗꯣꯏꯅꯦ ꯁꯅꯥꯇꯣꯝꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯐꯣꯟꯗꯨ ꯄꯤꯔꯝꯂꯒ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯐꯣꯟꯗꯨ ꯑꯣꯠꯇꯨꯅ ꯔꯥꯖꯀꯤ ꯅꯝꯕꯔꯗꯨꯗ ꯑꯣꯠꯂꯤ ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯚꯛꯇꯗ ꯐꯣꯟ ꯇꯧꯔꯛꯏ ꯚꯛꯇꯁꯨ ꯄꯥꯏꯈꯠꯂꯛꯇꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯟꯆꯅꯨꯒꯤꯗ ꯇꯧꯔꯛꯏ ꯄꯟꯆꯅꯨꯅ ꯁꯅꯥꯇꯣꯝꯕ ꯀꯃꯥꯏ ꯇꯧꯔꯦ ꯄꯥꯕꯨꯡ ꯑꯩꯅꯦ ꯏꯆꯥ ꯊꯣꯏꯕꯤ ꯄꯥꯕꯨꯡ ꯀꯃꯥꯏ ꯇꯧꯔꯒꯦ ꯄꯥꯕꯨꯡ ꯅꯆꯥꯅ ꯙꯥꯔꯥꯁꯄꯨ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯦ ꯊꯣꯏꯕꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯏ ꯄꯟꯆꯅꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯈꯤꯗ꯭ꯔꯦ ꯄꯥꯕꯨꯡ ꯙꯥꯔꯥꯁꯄꯨ ꯀꯟꯕꯤꯌꯨ ꯗꯗꯥꯕꯨ ꯍꯤꯡꯍꯟꯕꯤꯌꯣ ꯊꯣꯏꯕꯤ ꯀꯞꯀꯅꯨꯁꯦ ꯏꯁꯣꯔ ꯈꯨꯔꯨꯝꯁꯤ ꯅꯪꯒꯤ ꯗꯗꯥ ꯔꯥꯖꯀꯤꯗꯃꯛ ꯏꯁꯣꯔ ꯀꯟꯅ ꯈꯨꯔꯨꯝꯃꯨꯀꯣ ꯐꯔꯦ ꯊꯝꯃꯣ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤꯗꯨ ꯑꯉꯥꯡꯒꯨꯝ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯊꯣꯔꯛꯏ ꯃꯦꯝꯆꯧꯕꯤꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯁꯣꯝꯗꯅ ꯄꯟꯆꯅꯨ ꯃꯈꯨꯠ ꯑꯗꯨ ꯃꯀꯣꯛꯇ ꯍꯥꯞꯇꯨꯅ ꯐꯝꯂꯤ ꯔꯥꯙꯦꯅ ꯑꯩꯒ꯭ꯌꯥ ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕ ꯇꯨꯝꯍꯧꯗ꯭ꯔꯤꯌꯦ ꯕꯨꯡꯉꯣꯅ ꯑꯩꯒ꯭ꯌꯥꯕꯨ ꯎꯅꯤꯡꯕ ꯃꯥꯜꯂꯦ ꯍꯥ ꯏꯆꯥꯅ ꯆꯠꯂꯣ ꯑꯩ ꯂꯥꯛꯀꯦ ꯊꯤꯟꯊꯕ ꯇꯧꯗꯅ ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯄꯟꯆꯅꯨꯅ ꯏꯆꯥ ꯀꯩꯗꯧꯔꯦ ꯏꯄꯥ ꯂꯥꯛꯑꯦ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯍꯥꯎꯅꯦ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯁꯤꯗ ꯂꯩꯕꯁꯤ ꯏꯀꯥꯟ ꯀꯥꯟꯅꯕ ꯐꯪꯗꯤꯌꯦ ꯄꯥꯕꯨꯡ ꯑꯩ ꯌꯨꯝꯗ ꯄꯣꯊꯥꯅꯤꯡꯉꯦ ꯌꯥꯗꯦ ꯃꯗꯨ ꯌꯥꯗꯦꯀꯣ ꯏꯄꯥꯒꯤ ꯁꯅꯥ ꯅꯪ ꯅꯁꯥ ꯐꯒꯠꯂꯛꯏꯁꯤꯗꯤ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤꯀꯣ ꯗꯣꯅꯔ ꯃꯁꯤꯡ ꯈꯪꯗꯦ ꯂꯥꯛꯏꯕ ꯑꯗꯨꯕꯨ ꯆꯥꯅꯕ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯄꯥꯕꯨꯡ ꯐꯪꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯁꯤꯕ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯁꯤꯀꯣ ꯄꯥꯕꯨꯡ ꯇꯥꯃꯣ ꯁꯨꯔꯒ ꯆꯦꯆꯧꯒ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯌꯦꯡꯅꯤꯡꯉꯦ ꯄꯥꯕꯨꯡ ꯌꯨꯝꯗ ꯍꯜꯂꯒ ꯆꯦꯆꯧꯗꯣ ꯂꯨꯍꯣꯡꯕꯤꯔꯁꯦ ꯄꯥꯕꯨꯡ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯆꯦꯆꯧꯒꯤ ꯂꯨꯍꯣꯡꯕꯗꯣ ꯌꯦꯡꯅꯤꯡꯉꯦ ꯄꯥꯕꯨꯡ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯙꯦꯒ ꯄꯟꯆꯅꯨꯒ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩ ꯄꯥꯕꯨꯡ ꯆꯠꯂꯁꯦꯕ ꯄꯟꯆꯅꯨꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ ꯅꯝꯕꯔꯁꯨ ꯁꯦꯚ ꯇꯧꯗꯕ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯗꯣꯅꯔ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯄꯟꯆꯅꯨꯅ ꯍꯜꯂꯣ ꯀꯤꯗꯅꯤ ꯗꯣꯅꯔ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯈꯕꯔꯗ ꯇꯤꯚꯤꯗ ꯍꯥꯞꯄ ꯊꯦꯡꯅꯕꯗꯒꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯖꯔꯛꯄꯅꯦ ꯄꯟꯆꯅꯨ ꯍꯔꯥꯎꯅ ꯃꯥꯅꯤ ꯍꯥꯏꯌꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯀꯤꯗꯅꯤ ꯗꯣꯅꯔ ꯊꯤꯔꯤꯕꯅꯦ ꯗꯣꯅꯔꯗꯣ ꯑꯩ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯄꯟꯆꯅꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯑꯆꯤꯟꯕ ꯂꯩꯕ꯭ꯔꯥ ꯄꯥꯕꯨꯡ ꯊꯣꯏꯗꯣꯛꯄ ꯑꯆꯤꯟꯕ ꯂꯩꯕꯒꯤ ꯅꯠꯇꯤꯌꯦ ꯄꯩꯁꯥꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯑꯩ ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯁꯛꯁꯨ ꯃꯨꯟꯅ ꯈꯪꯖꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯑꯩ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯔꯛꯂꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯟꯆꯅꯨꯒꯤ ꯊꯃꯣꯏꯗꯨ ꯈꯔ ꯆꯥꯎꯊꯣꯛꯆꯔꯛꯏ ꯄꯟꯆꯅꯨꯅ ꯐꯔꯦ ꯅꯨꯄꯥ ꯃꯆꯥ ꯅꯪꯒꯤ ꯃꯤꯡ ꯂꯩꯐꯝꯗꯣ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯇꯤꯀꯦꯠ ꯊꯥꯖꯔꯛꯂꯒꯦ ꯇꯦꯁꯁꯤ ꯗꯦꯜꯂꯤꯗꯅ ꯍꯦꯟꯅ ꯊꯨꯔꯅꯤ ꯏꯕꯨꯡꯉꯣ ꯁꯤꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯅꯨꯄꯥꯗꯨꯅ ꯐꯅꯤ ꯄꯥꯕꯨꯡ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯏꯕꯨꯡꯉꯣ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯂꯩꯐꯝꯁꯤ ꯀꯣꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯍꯟꯕꯤꯌꯨ ꯐꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯑꯩꯗꯤ ꯈꯔ ꯊꯨꯕ ꯄꯥꯝꯃꯤꯅꯦ ꯏꯆꯥꯅꯨꯄꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯈꯪꯖꯩ ꯄꯥꯕꯨꯡ ꯑꯩꯒꯤꯗꯤ ꯉꯁꯤ ꯑꯣꯏꯔꯁꯨ ꯍꯌꯦꯡ ꯑꯣꯏꯔꯁꯨ ꯔꯦꯗꯤꯗ ꯂꯩꯖꯔꯦ ꯄꯟꯆꯅꯨ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯐ꯭ꯂꯥꯏꯠ ꯆꯦꯛ ꯇꯧꯔꯨꯔꯒꯦ ꯇꯤꯀꯦꯠ ꯐꯪꯂꯕꯗꯤ ꯑꯩ ꯄꯥꯎ ꯍꯥꯏꯖꯔꯛꯂꯒꯦ ꯀꯔꯤꯒꯨꯝꯕ ꯁꯤꯠ ꯐꯪꯂꯕꯗꯤ ꯏꯕꯨꯡꯉꯣꯒꯤ ꯑꯦꯀꯥꯎꯟꯁꯤꯗ ꯄꯩꯁꯥꯗꯨ ꯀꯥꯞꯆꯔꯛꯂꯒꯦ ꯇꯤꯀꯦꯠ ꯀꯛꯂꯒ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯅꯕ ꯍꯣꯏ ꯌꯥꯏꯌꯦ ꯄꯥꯕꯨꯡ ꯄꯟꯆꯅꯨꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯗꯨꯗꯤ ꯄꯥꯕꯨꯡꯁꯨ ꯆꯠꯊꯣꯛꯄꯤꯔꯨꯔꯣ
ꯑꯩꯁꯨ ꯀꯩꯀꯩꯅꯣ ꯈꯔ ꯌꯦꯡꯈꯤꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯗꯤꯇꯦꯜ ꯑꯦꯀꯥꯎꯟ ꯅꯝꯕꯔꯅꯆꯤꯡꯕꯗꯣ ꯃꯦꯁꯦꯖ ꯊꯥꯖꯔꯛꯂꯒꯦ ꯇꯤꯀꯦꯠ ꯐꯪꯂꯕꯗꯤ ꯄꯥꯎ ꯍꯥꯏꯕꯤꯔꯛꯑꯣ ꯐꯅꯤ ꯏꯕꯨꯡꯉꯣ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯄꯟꯆꯅꯨ ꯈꯨꯏꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯖꯤꯛꯇꯪ ꯃꯣꯃꯣꯟ ꯅꯧꯂꯛꯏ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯛꯂꯦ ꯄꯟꯆꯅꯨꯁꯨ ꯃꯦꯁꯦꯖꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯊꯤꯟꯊꯕ ꯇꯧꯗꯅ ꯔꯥꯙꯦ ꯑꯃꯁꯨꯡ ꯔꯥꯖꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯄꯟꯆꯅꯨꯅ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯔꯥꯙꯦꯁꯨ ꯃꯄꯨꯔꯣꯏꯕꯅ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯔꯥꯖꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯔꯥꯙꯦꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯒ꯭ꯌꯥ ꯑꯗꯨꯛ ꯐꯤꯡꯕꯤꯔꯤꯗꯨꯕꯣ ꯗꯣꯅꯔ ꯑꯃ ꯐꯪꯂꯦ ꯑꯩ ꯇꯤꯀꯦꯠ ꯆꯦꯛ ꯇꯧꯔꯨꯈꯤꯒꯦ ꯐꯪꯂꯕꯗꯤ ꯃꯥꯕꯨ ꯍꯧꯖꯤꯛꯃꯛ ꯉꯁꯤꯃꯛꯁꯤꯗ ꯄꯨꯔꯛꯀꯅꯤ ꯄꯟꯆꯅꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯥꯙꯦ ꯑꯃꯗꯤ ꯔꯥꯖ ꯉꯛꯅ ꯌꯦꯡꯅꯩ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯅꯣꯏ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ ꯔꯥꯖꯅ ꯁꯠ ꯈꯨꯝꯗꯣꯔꯛꯏ ꯑꯔꯦꯝꯕꯗ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯆꯥꯅꯔꯝꯗꯗꯅ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯂꯥꯛꯈ꯭ꯔꯤꯕ ꯗꯣꯅꯔ ꯃꯌꯥꯝꯁꯦ ꯑꯣꯏꯕꯨ ꯑꯣꯏꯈꯤꯗ꯭ꯔꯥ ꯉꯁꯤ ꯐꯥꯎꯕ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯔꯥꯖꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯗꯥꯎ ꯌꯥꯕꯅꯤ ꯍꯥꯏꯗꯣꯏꯔꯥ ꯇꯤꯀꯦꯠ ꯑꯃ ꯀꯦꯟꯁꯦꯜ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯐꯪꯂꯦ ꯊꯤꯟꯊꯕ ꯇꯧꯗꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯥꯎ ꯄꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯄꯟꯆꯅꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯏꯌꯥꯔꯄꯣꯔꯠꯇ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯄ꯭ꯂꯦꯟꯁꯨ ꯌꯧꯔꯛꯂꯦ ꯄꯟꯆꯅꯨꯒ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯄꯟꯆꯅꯨꯅ ꯏꯕꯨꯡꯉꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯒꯥꯔꯤꯁꯨ ꯁꯣꯝꯗ ꯂꯩꯔꯦ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯆꯠꯂꯁꯤꯀꯣ ꯌꯥꯏꯌꯦ ꯄꯟꯆꯅꯨꯒ ꯅꯨꯄꯥꯗꯨꯒ ꯒꯥꯔꯤꯗꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯊꯧꯔꯛꯂꯦ ꯄꯟꯆꯅꯨꯅ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯉꯁꯥꯏ ꯊꯥꯔꯛꯄꯗꯨꯕꯨ ꯑꯗꯨꯗꯤ ꯕꯕꯥꯒꯤ ꯑꯦꯀꯥꯎꯟꯅꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅꯦ ꯔꯟꯕꯤꯔ ꯍꯥꯏꯗꯣ ꯑꯩꯒꯤ ꯃꯤꯡꯅ ꯑꯊꯣꯏꯕ ꯀꯧꯖꯩꯌꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯎꯏꯗ ꯃꯥꯅꯦ ꯄꯥꯕꯨꯡ ꯀ꯭ꯂꯥꯁ 11 ꯇꯝꯃꯤꯌꯦ ꯆꯍꯤꯕꯨꯗꯤ 19 ꯁꯨꯔꯦ ꯂꯥꯏꯔꯤꯛꯁꯦ ꯈꯔ ꯂꯤꯅ ꯇꯝꯃꯨꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯅ ꯀꯃꯥꯏꯅ ꯈꯪꯅꯕꯅꯣ ꯄꯥꯕꯨꯡ ꯗꯥꯔꯥꯁꯅꯗꯤ ꯑꯩ ꯃꯁꯛ ꯈꯪꯂꯝꯃꯣꯏꯌꯦ ꯑꯩꯅꯗꯤ ꯈꯪꯉꯦ ꯗꯥꯔꯥꯁꯃꯨꯛ ꯃꯔꯥꯏꯕꯛ ꯐꯕ ꯅꯨꯄꯥꯗꯤ ꯂꯩꯔꯔꯣꯏꯗ ꯑꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯟꯆꯅꯨ ꯃꯀꯣꯛ ꯉꯥꯎꯔꯦ ꯑꯉꯥꯎꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯛꯏ ꯑꯗꯨꯕꯨ ꯋꯥꯔꯤꯗꯤ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯈꯪꯍꯧꯏꯀꯣ ꯃꯣꯏꯗꯒꯤ ꯑꯌꯥꯕꯗꯤ ꯂꯧꯔꯛꯏꯀꯣ ꯑꯩꯗꯤ ꯏꯇꯣꯝꯇꯅꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦꯗ ꯄꯥꯕꯨꯡ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯌꯥꯝ ꯍꯩꯁꯤꯡꯅ ꯄꯠ ꯄꯠ ꯀꯛꯂꯒ ꯉꯥꯡꯉꯛꯄ ꯋꯥꯗꯨꯗ ꯄꯟꯆꯅꯨꯗꯨ ꯋꯥ ꯍꯪꯕ ꯍꯪꯒꯣꯏꯔꯝꯃꯤ ꯃꯥꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯒꯥꯔꯤꯗꯨ ꯊꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯑꯊꯣꯏꯕꯗꯨ ꯄꯨꯡ 1-2 ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯜꯂꯕ ꯃꯇꯨꯡ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯇꯦꯁ ꯇꯧꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯤꯖꯜꯁꯨ ꯐꯪꯂꯦ ꯑꯅꯤꯁꯅ ꯑꯣ ꯃꯥꯏ ꯒꯣꯗ ꯁꯦꯝ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯁꯦꯝ ꯑꯥꯔ ꯑꯦꯛꯁꯄꯦꯛꯇꯔ ꯄꯥꯕꯨꯡ ꯂꯣꯏꯅꯃꯛ ꯃꯦꯆꯤꯡ ꯑꯣꯏꯔꯦ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯌꯥꯔꯦ ꯗꯣꯛꯇꯔ ꯑꯅꯤꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯊꯣꯏꯕ ꯑꯃꯗꯤ ꯄꯟꯆꯅꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯅꯤꯁꯅ ꯑꯩꯗꯤ ꯉꯁꯤꯃꯛ ꯇꯧꯅꯤꯡꯉꯕꯅꯦ ꯄꯥꯕꯨꯡ ꯍꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯄꯟꯆꯅꯨꯅ ꯏꯕꯨꯡꯉꯣ ꯍꯌꯦꯡ ꯃꯣꯔꯅꯤꯡꯗ ꯇꯧꯔꯁꯤ ꯏꯕꯨꯡꯉꯣꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ ꯃꯥꯕꯨ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯜꯂꯒꯦ ꯉꯁꯤꯗꯤ ꯑꯅꯤꯁꯅ ꯌꯥꯏꯌꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯍꯌꯦꯡ ꯄꯨꯡ 12ꯒꯤꯁꯦ ꯁꯤꯗ ꯇꯧꯔꯁꯤ ꯑꯩ ꯍꯥꯟꯅ ꯑꯦꯔꯦꯟꯖ ꯂꯣꯏꯅ ꯇꯧꯔꯝꯃꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯅꯤꯁꯀꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ ꯄꯟꯆꯅꯨꯅ ꯑꯊꯣꯏꯕ ꯅꯪ ꯗꯗꯥꯒꯤ ꯀꯥꯗ ꯆꯪꯉꯨꯁꯤꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯦ ꯑꯊꯣꯏꯕꯅ ꯄꯥꯕꯨꯡ ꯑꯩ ꯎꯅꯔꯔꯣꯏꯒꯦ ꯑꯗꯨꯒ ꯗꯥꯔꯥꯁꯇꯁꯨ ꯑꯩꯕꯨ ꯃꯁꯛ ꯈꯪꯍꯟꯕꯤꯔꯛꯀꯅꯨ ꯃꯁꯤꯃꯇꯪ ꯄꯥꯕꯨꯡꯅ ꯌꯥꯕꯤꯌꯣ ꯑꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯟꯆꯅꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ
ꯑꯊꯣꯏꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯝꯃꯤ꯫ ꯑꯊꯣꯏꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯊꯣꯏꯕꯕꯨ ꯍꯣꯇꯦꯜ ꯑꯃꯗ ꯅꯤꯡꯊꯤꯅ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯄꯟꯆꯅꯨ ꯃꯆꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯉꯛꯏ꯫ ꯔꯥꯙꯦꯅ "ꯑꯩꯒ꯭ꯌꯥ." ꯄꯟꯆꯅꯨꯅ "ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯀꯦꯅꯦꯍꯦ, ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕ?" "ꯁꯤꯗ ꯂꯩꯖꯔꯦ, ꯇꯨꯝꯈ꯭ꯔꯦ." "ꯅꯨꯄꯥꯗꯣ ꯊꯦꯡꯅꯔꯕꯣ ꯑꯩꯒ꯭ꯌꯥ? ꯀꯃꯥꯏ ꯇꯧꯔꯒꯦ?" ꯄꯟꯆꯅꯨꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯔꯛꯏ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯅꯨꯄꯥ ꯃꯆꯥꯗꯣ ꯎꯅꯔꯦ, ꯇꯦꯁꯁꯨ ꯇꯧꯔꯦ, ꯍꯌꯦꯡ ꯄꯨꯡ 12ꯒꯤꯗꯨꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯅꯤ." ꯔꯥꯙꯦ ꯑꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯛꯏ꯫ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕ꯭ꯔꯣ ꯑꯩꯒ꯭ꯌꯥ?" "ꯈꯪꯉꯤꯅꯦꯍꯦ, ꯊꯣꯔꯥꯕꯤ ꯃꯆꯥ ꯅꯪꯕꯣ, ꯏꯪꯅ ꯇꯞꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯉꯥꯡꯒ ꯂꯣꯏꯅ ꯈꯪꯕ ꯇꯥꯔꯦ." "ꯑꯩꯒ꯭ꯌꯥ, ꯅꯨꯄꯥ ꯃꯆꯥꯗꯣ ꯀꯗꯥꯏꯗ ꯊꯅꯝꯃꯒꯦ? ꯁꯤꯗ ꯄꯨꯔꯛꯇ꯭ꯔꯣ?" "ꯃꯤꯔꯟꯗꯥ ꯍꯣꯇꯦꯜꯗ ꯊꯅꯝꯃꯦ, ꯁꯤꯗ ꯀꯣꯛ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ?" ꯉꯥꯡꯈ꯭ꯔꯦꯗ, ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯈ꯭ꯔꯕꯅꯦ. ꯆꯠꯂꯣ ꯄꯣꯊꯥꯔꯨꯔꯣ, ꯄꯨꯡꯁꯦ ꯊꯦꯡꯉꯦ." ꯔꯥꯙꯦꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯃꯌꯥꯝꯗꯨ ꯏꯁꯣꯔ ꯄꯨꯖꯥ ꯀꯠꯄ ꯌꯥꯎ, ꯗꯣꯛꯇꯔ ꯎꯅꯕ ꯌꯥꯎ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ꯫ ꯁꯨꯝ ꯍꯧꯈꯤꯕꯅ ꯄꯨꯡꯁꯨ 12 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯔꯥꯖ ꯑꯃꯗꯤ ꯑꯊꯣꯏꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯔꯥꯖꯅ "ꯄꯥꯕꯨꯡ, ꯑꯩꯒꯤ ꯗꯣꯅꯔꯗꯣ ꯀꯗꯥꯏꯅꯣ? ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯒꯦ." ꯄꯟꯆꯅꯨꯅ "ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ, ꯍꯣꯔꯦꯟꯅꯦ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯒ ꯊꯦꯡꯅꯔꯁꯤꯀꯣ." ꯔꯥꯖꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯣꯄꯔꯦꯁꯟꯁꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ "ꯃꯤꯠꯂꯥꯎ, ꯃꯣꯏꯒꯤ ꯏꯅꯦꯗ ꯅꯠꯇ꯭ꯔꯣ ꯀꯧꯔꯤꯁꯤꯕꯣ?" "ꯃꯥꯅꯦ." "ꯑꯁꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯗꯣꯏꯖꯥꯠꯅꯣ? ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯇꯥꯕꯁꯤꯗ ꯌꯦꯠꯂꯤꯍꯦ." ꯊꯣꯏꯕꯤꯅ "ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ? ꯂꯥꯛꯑꯣ ꯍꯪꯉꯨꯁꯦꯕ." "ꯆꯦ, ꯆꯠꯂꯁꯦ." ꯊꯣꯏꯕꯤꯅ "ꯏꯅꯦ, ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕ꯭ꯔꯣ?" "ꯃꯦꯝꯆꯥꯅ ꯀꯧꯏꯅꯦ, ꯁꯤꯗ ꯂꯥꯛꯎꯅꯦ." ꯊꯣꯏꯕꯤꯅ "ꯀꯩ ꯍꯥꯏꯒꯦ ꯏꯅꯦ?" "ꯃꯦꯝꯆꯥꯅ ꯅꯣꯏꯕꯨ ꯗꯤꯋꯥꯂꯤꯁꯦ ꯅꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯔꯅꯦ." ꯊꯣꯏꯕꯤꯒ ꯃꯤꯠꯂꯥꯎꯒꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯅꯩ꯫ ꯊꯣꯏꯕꯤꯅ "ꯆꯠꯁꯤꯔꯗꯤ ꯈꯟꯕꯅꯦ, ꯑꯗꯣ ꯏꯅꯦ ꯀꯔꯤ ꯂꯩꯔꯒꯦ?" ꯃꯦꯝꯆꯥꯅ "ꯆꯠꯇ꯭ꯔꯕꯗꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯗꯣ ꯁꯤꯗ ꯌꯥꯎꯁꯤꯔꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ." ꯃꯤꯠꯂꯥꯎꯅ "ꯏꯅꯦ, ꯆꯦꯒ ꯏꯕꯥꯅꯤ ꯁꯤꯗ ꯌꯥꯎꯒꯦ, ꯌꯨꯝꯗ ꯍꯜꯂꯔꯣꯏ." ꯃꯤꯠꯂꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯉꯛꯅ ꯃꯤꯠꯂꯥꯎꯗ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ "ꯅꯪ ꯅꯠꯇ꯭ꯔꯣ ꯉꯍꯥꯟ ꯆꯠꯁꯦ ꯍꯥꯏꯗꯨꯕꯣ?" ꯃꯤꯠꯂꯥꯎꯅ "ꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ, ꯅꯠꯇ꯭ꯔꯅꯦ ꯏꯅꯦ?" ꯃꯦꯝꯆꯥꯅ "ꯍꯣꯏ, ꯅꯣꯏꯅꯕꯨ ꯌꯥꯎꯅꯤꯡꯉꯗꯤ ꯍꯦꯛ ꯌꯥꯎꯊꯣꯛꯁꯤꯉꯥꯏꯗꯅ ꯏꯃꯧꯁꯤꯗꯤ." ꯃꯤꯠꯂꯥꯎꯅ "ꯑꯗꯨꯅꯦꯕ, ꯑꯗꯨꯗꯤ ꯏꯅꯦ ꯑꯩꯈꯣꯏ ꯆꯪꯈ꯭ꯔꯒꯦ." ꯍꯣꯏ, ꯆꯪꯉꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ." ꯑꯅꯤꯗꯨꯅ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯃꯤꯠꯂꯥꯎꯗꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯃꯨꯡꯗ ꯐꯠ ꯆꯣꯡꯈꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ "ꯀꯩ ꯍꯥꯏꯕꯗꯨꯗꯤ?" ꯃꯤꯠꯂꯥꯎꯕꯤꯅ "ꯋꯥꯔꯤ ꯃꯈꯥ." "ꯂꯣꯏꯔꯦꯍꯦ." "ꯂꯣꯏꯗ꯭ꯔꯤꯌꯦ, ꯗꯥꯔꯥꯁꯀꯤ ꯑꯣꯄꯔꯦꯁꯟ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ, ꯑꯗꯨꯒꯤ ꯃꯈꯥ ꯋꯥꯠꯂꯤꯌꯦ ꯆꯦ." "ꯃꯤꯠꯂꯥꯎ, ꯇꯣꯛꯑꯁꯤꯗ." "ꯌꯥꯔꯣꯏꯌꯦ ꯆꯦ, ꯂꯤꯔꯛꯑꯣ, ꯑꯩ ꯇꯥꯅꯤꯡꯉꯦꯕ." ꯊꯣꯏꯕꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯟꯕꯅꯦ, ꯀꯥꯎꯕ ꯉꯝꯗꯦ, ꯃꯁꯤꯅ ꯍꯦꯟꯅ ꯑꯩꯕꯨ ꯋꯥꯍꯜꯂꯦ." "ꯆꯦ, ꯗꯥꯔꯥꯁ ꯀꯩꯗꯧꯔꯒꯦ? ꯑꯣꯄꯔꯦꯁꯟꯁꯨ ꯃꯥꯏ ꯄꯥꯛꯅ ꯇꯧꯈꯤ ꯍꯥꯏ, ꯑꯗꯨꯒ ꯆꯦꯅ ꯀꯞꯄꯤꯗꯣ ꯀꯩꯒꯤꯅꯣꯕ?"